ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯤꯒꯤ book club ki session asida Albert Nameirakpam business studies and design thinking at American University of Central Asia that tammaga leiba Bishkek Kyrgyzstan dagi join tawbiraga hujik akoigi studio sida leire Albert welcome. Yeah, thank you. Albert se akoigi show da hanasu yaubikrabani ado akoigi book club sida mana yamna nungaiba book ama select tawraga ngasi share tawbigani ado akoi share tawdringai ki mamang sida akoina Albert ki introduction tawraba matungda akoina akoigi program sida akoina gratitude utpagi segment ama hapcharaga haujabani ado gratitude sida akoina ngasi aina ayuk hogalakpada Facebook feed ta yamna nungaitana akoi Manipur community ki driver handleman dagi video ma ujai adusu share tawminarakanda akoina madugi comment dagi akoigi wakhanda lakpa madu tarakanda adusu ngatang khana nainaminasi aduna matang asida ay husik Albert ki husik kari tawbiri introduction khajiktang pibiyo. Okay. My name is Albert. I American University of Central Asia, Bishkek ta business studies design thinking joint degree in tamjari fall 2020 da session je hogadabne hajik se koi preparatory program kai hajik online da koi session je hore ado Imphal dagi Singjamai dagi ne ado introduction edu leijare. All right. So Albert, hujik COVID-19 siki situation sina hujik Albert na lairiba mafam sidana kamaina tawbiriba. Akoigi COVID-19 gi condition je akoi kainogi akoi hajik ki government sina yamna fajana handle tawre hai tai akoigi di hajik moment sida akoi ayam economy siloin open tawre restaurants cafe ke kaloina mak hangba hawre ba adudo hajik government na yamna ki se akoigi second wave se lakpagi possibility je leibagi yamna akoigi business adi mayam chatok chasin da yamna precautions launa ba kona yam kana moina kano tawri hajik se yamna moi precautions mayam se lobi na ba ne yam kana request tawri ado hajik kano case se adum yamna fajana government na handle tawena hani kaino da death rate su yamna low ore ko se mi 15 bout tang sidangai duga kaino su akoigi recovery rate su dum wang ai tar Oi yam nungai section na leibiu to kai yengbiriba pumna maksu katai dagi hujik program asi yengbirino habadu comment tawbirau aduga karamna hujik COVID situation sida hujik kamaina leibiri habadu ki comment su share tawbirau ado ahanbada akoina book club ki details sida changdrangai da ko Albert gratitude se hanasu akoigi gratitude show da yaubigre aduna akoina gratitude si tawbagi damakta matam kitang khai ngasigi show sida kaithokminasi aigi Facebook page amtang share tawjarake ado ngasigi aigi page sida aina video ama thengnajabane ado video se ai play tawjarake ado makhon si tabgadra taroidra idudi khangde
sound si khara tadre na haibira I ado akoina aigi Facebook page sida yenkhatpiraga yengbiyu masida hairibasi masida hairibasida akoigi ibung ipwa haibatareko hujik Manipur gi mi mayam lowba chatpiba driver handleman team amadagi lakpa video ni video sida mana yamna nungaitana asuk akoigi kinaraba matam sida mana thoglaaga Manipur gi mi se pusannaba yumda halaknaba gidamakta tawrakan sida ma amadi magi team sina ising leige chanaba thaknaba leige habada magi yengdhabirakpa mityeng aduga pot leibagi opportunity pidaba sigumba akoigi society sida mami tabase masi aina ngasi masigi video se thengnajabada yamna nungaite ai isamakta yamna nungaite haibadi ai isamaksi aina angang oiringaida school college tamakpa kanda bus adum chacharakpani aduna bus ta itomda akoigi keno thengaba matamduda akoina tummaga yamna wana Ebemma chara kanda lakpada akoigi driver sing handleman na machan amadawna gengaga yamna section na Manipur bhau puthok pirakpa natragana Manipur da kine Guwahati bhau thaura kanda akoise mafam duda koina hippa yaur tumba yauragasu masi yaure charo Ebemma nang keno kai chaningi kain hairaga hodok pirakpa ado ngasi gi video si ubada aingonda yamna nungaite ai mittagi pi tai sumaina akoigi yamna akoigi society akoi Manipur gi own people sina ko akoi Manipur gi mi da Hanthana yengbiba dignity of work leibidaba akoigi hujik ki problem covid19 ki situation ki problem sida moina hujiki handleman sina hairi se am chummabane mama mapa sing sina khong tingtho kanda kape icha pubiro ina ado icha pubiro ina hairaga moitana yamna tukachana yengdhabi base moita yamna nungaitabado adugi voice to aina ngasi share tawjaningmani aduna akoigi tabiriba akoigi program sida driver adagi handleman gi team da akoina yamna thagatba uchari ai isadagi aigi previous past experience ki mayam do khallurakanda si ge community sina akoina ngasi oirai ba phibam se moi ge contribution am yawi haina aina share tawjaraga ngasi gi thagatjari sida khurumjari ibung ipwasingna sumaina tawbidana akoibu mafam da pubiraga akoina ngasi oirai base aina ngasi larik tamakanda hujik America da thabak tawraga leijabani masi oirai ise akoigi driver handleman gi contribution yaweba aduna masi haraga ai moida khurumjari wakhan sondaba tawbiganu adomna tawbiriba pumnamakse akoida yamna contribution achawbani haina thamjage aduga hojik tabiragadi adomna driver adagi handleman bus da tongagadi akoina with kind heart yengminasi akoina keno machaba oiro ama oiro akoi offer tawrakanda akoi phajana leminasi aduga akoigi yamna Hanthana yengbase Hanthana yengakanda mingonda feeling ama pokpado mangonda aduneba akoigi kwaidagi mingonda nungai handabase masi haraga akoi ngasigi program se haujage yengbiriba pumnamaknasu adomgi comment mode pipirau aduga ngasigi numitsida yamna pukning nungsina share tawbiriba driver community handleman community se thagatpiyu adomna direct khangnabiba mi leragadi moigi photo hapirakanda akoi thagatjari haina akoigi words se kitang share tawminarakanda yamna nungaitana pukning nungsina
share tawraibasi akhoi moibu support tawi haina tawminasi haraga ai ngasigi thagachabasi loisinjarage. All right. Kari Albert na kari mot lay ngasigi khoi driver handleman na phungtorakpa potse. Aigi viewpoint da si awareness wat pagine na khalle akoina government amadi akoigi civil society organization ma'am na akoigi awareness fazana pb tar ko akoigi front line da labor workers doctors nurses amadi akoigi transport tawbi ba akoigi chimno ma'am se yaudagadi akoigi haji akoina chathari ba the fight against COVID is not possible. So moida piga da respects akoina pida tardi moida yamna nungai gi da se yamna phatte na khalle aina di aduna government amdi akoigi CM su yamna handakti keno yamna fazana mana tawbiba awareness program ji dako option biraga mayam se Facebook amadi medium YouTube ta toroga awareness hena pibi adi fani na khalle dagi akoina mayamna di ko hek tawba kanda government aina di haiba hoi chumi government gi initiative am tawgadabani adagi masigi video se aina khangai se akoigi honorable CM Biren Singh ki Facebook feed tagine ma masamag na share tawrabani CM na nuaite na aduna government na tawgadabani hoi labs lay magi mask piba adagi glove piba adu akoigi people na mi mana wana labidu da isinga malage chana balage habita ma changhaningdre adagi ma kana pothagen haibada nung thare sibutaba yari brava yam unfortunate oi yam noaite aduna akhoi mayam wakhan khandamina si mayam na sidaisida sigumba aidi Hanthana yengbase masi time and again akhoi ki society da dum thola bani ado sigumba matam sida yamna wana tawjariba sidaisa amu Hanthana ga yengadi yamna si akhoi khandaningai ki matam ni haijake aduna akhoi gi ibungi pasing lambi da laibiriba pumnamak gari thobidana akhoi bu mafam da ki pubira kanda akhoi gi goal akhoi na tawningba do achieve tawbada yamna contribute tawribani akhoi na yamna thagachari adongi community bu aduga akhoi na su adongi voice akhoi finding the voice the feature tawningi tabiragati aina kana no haibadu aina khangzada dana reach out tawba ngamjadabagi wani aduga tabiba mi lairagasu haibira u aduga akhoi driver ki community se amna saugatni aduga moi ki nungai tabase akhoi punna nungai te haina phongtok jare ado Albert ki ngasi ahamba hobada adongi thagat ba haitare ko ngasi ki oina amatang tawbiyo aigi thagat pase ai bhojibok ta takpe poja me amse thaganinge ai se hana ai se degree ma tamjara me aina ihan baina Kyrgyzstan la lakpa matam da ai se sigi ai business degree se tamgina lakhibadi nattaba ai se ahan ai medical tamgina lakchakimne Kyrgyzstan aduda marak ama ai se yamna ai se ware haitar aina degree se aina yam pamba oidaba aduga akogi parents yam tamhaningba aduga aina sigi marak sida aina pamdabagi yamna aina regret chaga matam khara yamna wana ai lejare aduda kona di aina akhoi pabung da convince tawraka paba ai degree se hongage haiba matam da akhoi pabana yadabagi matam 3-4 months ki struggle je sida yam wagi sa je aduda aina sigi matam sida aina pajagi book ne ngasi share tawgena khanja haijari sigi book se Robin Sharma ki books ai yam pai aina kaino dagi aina medical degree dagi tokhiba se December ki tang 16 da aina institute dagi tolakhiba je adu dagi tolakhiba se aina si se tokpa lor kanda ai akhoi paba da hai ai isagi passion join follow tawge paba aina isana pamjaba sida oina tawge habis da khoi family ne yadaba family ne yadabagi yamna nungai yamna problem haragadi aina tamge khaleba university je American University of Central Asia ni masi American school neba aduga satellite campus oina khoi Kyrgyzstan sida leiba aduda sigi tamba sida magi entrance luba aduga yamaroina aingonda yamna wagi ba haigadi funding yamna high oiba magi college ki magi fees yamna high oiba
aduda aina yamna wagi ba khoi pa ba convince tawwa daidi akoi manipur da su dum tawne akoi mama pa na pamba degree mama pa gi pamba degree sum tawna ba do aina ai gi passion je sat ke ha ba aina wagi ba matam se tum tha amani de ai fajana dum wagi aduda kona budi laiba pha ba de khoi pa na understand tawre mana pamba se toina chalala se na tawba de ge je ama laiba pha ba ai je amna lucky oina khale aina pamba passion je dai degree dai hajik ti tam ai mamang se aina soda lakcha gi dai se medical tam bane ado ai se hajik ai American University of Central Asia da ai 2020 gi fall sida ai admission fange akoi sina yamna ai yam nungai na khale ai sana aina wagi ba aina pamjagi ba je phangbo je yam nungai congratulations habati huzik se medical tamamma kan da business line da oina tambagi sida change tawre habani aduga ahambagi medical da changbasina isana di yamna pamna changba oikitaba pamna changi bese akoi family se akoi da su doctor ba akoi itamem su doctor oi ba adu akoi pamna su ai so adum family ge adum akoi India da dis as misconception je dum lai hai tare kai samna da BSc tawba na tagana kai tawni thaba phangau di kai tawni khone ha ba aina yamna pamba aina passionate ogi da gi wa ba regret amna regret kha cha gi hai tare aina medical tambase aduga medical degree se fata su yamna mase yamna kaino ma change effort ama change yamna pamna tamdaga di akoi gi hospital duty chat pakot pa yamna wasalat pa yamna wa ba ma oi gi ba ngonda aduda admain tawgi okay all right I the family gi background do already doctor gi mayam laibani na Albert su doctor oigadabani haibagi rom da la kanda Albert na doctor tamba hora kanda kitang nangonda nungai ta bachana da ba phorok padu da ma ai nang na change tawrage and haibane ba ado semester kya mukti tambi hore doctor ki line sada ai je semester je ai je akoi gi se preparatory course na tambane preparatory course ai akoi India da di yam kan na di kaino tong na de chana da ba akoi sida di first year lawyer ga ina university se kai gumba ina apamba area sida switch tawge habi matam da sahi am tamang da bi da akoi gi course ina lower course me am de adjust tong ga dum tam sahi mang da bi da tamba ya ba aduda aina first year se aina apamba course ngakta lawba adudagi aina lawba course ga medical digi fangadaba digi ga su yam chanarak taba sana ba aina medical gi biology lawga da matamda aina philosophy lawsan bagumba adaidi aina introduction to research lawsan bagumba adaidi akoina su aigi khogi professor na su hire pa yawe nang lawba degree se medical tambagi ti yam chanadaba khotaba yawe na hire pa matang yam yawgi aduda aina sida emphasize tawning baje akoigi Manipur amadi ko Indian parents adi akoigi freedom of choice amadi akoina angang na pambaje angang na kai pame haibase sigi fangdaba yam yawe akoi pamna so ngona hayaki aina paba ai se I want to switch my university haima tamda complete the 5 years and you can do whatever you want after that and ngona hayaki aduda convince tawbase adum yamna wana di tawge ai matam numit 20 days mo koi paba kongna da mana kaino tawre dadi akoi pamna mana di angang se adum continue to hanaba funding tawdaba yai khot pe ai na mana su hayak pokolak pa myam du adum adugi personal struggle myam si matam dai like se dum sigi like myam se dum pa dana kotana yam aigi growth se positive oina chatna ba yam kana honagi habati Albert na ahambada jiki akhoi se sum khara khanna siko kaigino ga Albert na first of all akhoi ge show sidala ga yamna openly share tawbi base yamna thagat pham thoi habati akhoi ge society sida akhoi sigum base akhoi imung manung da thok da banate yamna thoi bani adoi su smaina akhoi na share tawbase akhoi na imai pa du patana ngang bani haina lobi ganu akhoi ge show sida parents su yengbiri ayak adugi damakta no lokpo uchari adumna di oirakanda akhoi freedom of speech se akhoi tasu khara namdhana adum chawrakpa aduna sigi platform sida akhoi phajana yamna phongna kari feel tawri haibadu share tawsi haina ai thamjage aduna hamba maktada Albert pu simaina mayam da share tawbagi courage haibadare ko si tawbagi damakta yamna thagatli adagi second da aina music kitang naina ningi se Albert na hujiki doctor si chana dre habising asagi choice of ngasagi subject haibadare choice of subject to they su reflect tawre eba habati nang na
subject nangna pambadu choose tawrokpase ka medical gi line du ka khara chana ba wale na ozada ki su maina comment lakpa recommendation lakiba adagi na sana su reflect tawrakanda I say this is not my true calling in a higher kan the parents the high beneba adu parents higher kan sida ngasai gi struggle si leira kanda huji hujikti yamna successfully nangna pamjaba lamdu the oleko ado sigi struggle gi face kitang tana seba ado struggle sigi matam sida ngasai babada wari sanabada adudi nangna subject natraga course se honga gadi paisa adu tamnabagi paisa thararoi haibagi adom dara ngasagi funding ena haibada kanogi se sumain tawone akoigi American University of Central Asia se akoigi kano American universities oibani na magi fee se yam ai tare akoigi generally akoi India da akoigi business degree ma tambadagi di kitang double mo oi hai tare aduna fee si su yam ba aduga akoi family na khangi bise man angang sina kai gumba toklak tardi society na kari khangani adaidi adum aise angang ngai dagi adum aise adum ai maya montessori tamjare class 10 adaidi adum 12 ta su aise adum percentage wang khotpa tawa adu society na mase medical degree se tok khadi kari khangi ni khotkini haibagi society gi pressure macha am su lai aisu marak mayam khangi aina imphal thokpada aise medical tamambadagi aise business degree design thinking se tamme se kanaina mingon da haini khotkini haibagi kiba ma su engon da yawgi adubu ainadi adum khalle aina sigi mamang sida aina sije fall 2020 gi mamang sida spring da su join tawge na khoi paba da ina hayame ado khoi paba na di yada ba kaigino da mana haisina either nang fajana loisalo degree se aduga nang apamro tawro na haibane adu aina mo haibasina medical degree is a very long degree more than 5 years ne tamdu se aduga internship su chahi ma yaw adubu aina every day aina class at pa matam sida aina aingota medical gi class pungi pan hobus adum khalle aina kaigumba aina adum khanjai aina kaigumba aina apamba degree se kaigumba tamam tar dai kyam nungai jani ai kyam interesting oini na khanbagi moment yam yawgi ai regret am chagi ba adubu aina luckily akoi aina aibu hajo ai tardi aina ai family se aibu diam support of family di oiba adubu just to make them understand that I wanted to change my area of study was the most important thing that they needed to know adubu moina understand marak amad understand tawdaba adugi yam awabado adudu mo dengonda thingnagi adugi matam sida aibu yamna guide tawbiba khoigi American professor ma lay mase mai maming se John Clark kawe mase Harvard University gi graduate ne adu mangonda dum wai sadana kotana professor class ai mangonda adum chatana kotana professor di tips hangdana kotana akhoi ma daga phone to handana mana akhoi ma da phone to bidana ma se sumaina na chan pa se sumaina o lagadi phabe ai khot pe ma se sumaina magi grade si su magi another area sidam phajai kochai ga haraga adum mangonda look up tawga ai gi transition ji amna fajana tawna bo hona gi isana duda adum hajikki oinadi aina pigava effort se adum aina fajana return phange na khali ahai yam nungai smaina share tawbiba dagi ngasagi convincing si su change ko kai gino ka akhoi ki parents ki su masi akhoi na parents da taina basu ya de parents na de moina uba moi gi view moi gi perspective se si moi gi experience da gi laibani na smaina nangi degree du paira gati nangi future se soina secure oini adoga nang na nong pa mi se karino habisigi unclarity laibaduna su akhoi gi parents na hambata hek akhoi na pambase support tawdaba haitare aduna akoina sida learn tawrise Albert ki patience ko aidi nangna sida isa moina tawranu yade nangi do dum chahi manga do dum tamthago hairaga nangna disomda class ka se chatpada pura nang wakhan se nang class to the light treba adu laigi de adu class to the em light tram ni na nang motivation light train nang learning do ki charm light tram ni na nang yam nungai ta puk patuna adu ki thildo daging sai gi oza manang na panbado mana nang support piba aidi nangi dreams and aspiration do the mana gyan tabani na magi perspective to na nang yamna strength oikiba ko adu masu laire daging asi madugi face yamna nungai tabagi face sida ngasai ge larik pabase akhoi gi book club sida akhoi na pusinjara kanda larik sina akhoi da kayamna power pi ge habida sigumba dark times sigumba unknown times
clarity pibado aduneba adugi matang sida hojik akogi Robin Sharma gi book si khangat pirapani ai isamaksu Robin Sharma gi program khara adum yauzarure yamna adum impactful oiba transformational oiba program yaure aina su share tawjage ado ahabada Albert na book tu ta kari kari pabada kamaina help tawkiba adugi maramda haibiyu aina sigi book se aina kenodagi aina suti tokpad India dagi pujarakpani aduda book se aigi aina paba horokpas aina ihana paba horokpas leadership wisdom jana pai masigi kana ba hai tardi akoigi aina American University da join to with IELTS thai akoigi English test se magi English test ki benji khara wang bata ka tab aduna ai reading habit se khara leina ba haina aina book se pa dum hojagi aduda sigi books da yamna kana gi ba hai tardi aina punsi da wari ba amdi aina tawiba transition sida Robin Sharma gi book sida akoigi kanaina positive oini amadi situation je kanaina analyze tawni adaidi akoigi decision je emotions na lawdaba amadi akoina fajana well informed oiba decision lawbagi process me amje Robin Sharma na fajana iye aduda aina book se adum ai nungtigi adum pae aina library chakpa khuding aina book se pa dana magi watch I thoktana kotana adum tawe aduga adumaina adum book sina yamna aingonda aigi positive oina piba positive oina magi kenose amagi message se adum pibigi duna mayamna so book se keno internet ta su dum free pdf ona ju phangmane aduga si book se recommend tawjaninge Robin Sharma leadership wisdom amngai dagi mathang tarakpada Robin Sharma gi akoina ai isana yaujagibadana ngasagi 5 AM club se Albert na su panbigre aingonda message tarakpada panbigre masigi matangda kitang akoi kitang naina se haitare ko ado Albert na 5 AM club si kamaina implement tawki aduga adugi impact si kamaina leiki Kanogi 5 AM club se mainly aina when I was preparing for the entrance like the koigi college ke entrance se khar lu wai yam lu wai tar kaino aina di medical se chahi ama umma tamubani na aina atopa area gi course law tar so I am majority of the subject medical ne aduda aina mamang da haijagi do aina university se join to goma tam aingonda kaino da aingonda problem oi se tu ne problem ani ne aingonda lai gibse amana funding se secure to na bo hona ba funding je secure whether scholarships na tagana akoigi parents ke funding aduga amana entrance test se aduna book sida par hona aingonda di dum khalle kaigumba in entrance khallo da tar de kai tawni ai se somna ai degree su tok thore adaidi aina ka ai India da mu han batabra adaidi aina American University of Central Asia aina yamna pamjagi ba tar aina mamang chahi da aina si social lak ma tam da aina panjagi bi aina sigi akoigi youth council c 5+1 se aina yaujagi si kaino da akoigi American University of Central Asia da magi university gi structure je aina am pamja ba tar liberal arts university oiba adaidi masida freedom of ideas adi freedom of speech si yamna encourage tawe adaidi course mayam si yamna kaino oi haita aina business studies entrepreneurship tamasu course mayam yaw ba haita engineering dagi su law ba computer science dagi su law ba adaidi philosophy dagi su law ba aduna yamna course yamna kaino haita yamna diverse over course oi haita aduga student group su yamna faba oi moigi country gi dum top students kai se dum AUC da tamme aduna tamakuma tamsida di akoina discussion makta tawbo or su yamna afaba discussion yamna tawbogi aina yamna pamjagi ba oiba sigi university je adumain tawduna aina sigi tawbasida like se paaba khotpa se dum paaba hore ai fam club pare adaidi leadership wisdom se su pare adaidi book ma'am se paraga ai igi life implement tawna ba su ma'am honagi aina ado implement su adum fully tawbangam da su partly fanam di aina aigi life ta implement tawjagi yam nangai tabada aisu isagi experience share tawjage ado aigi experience share tawdringaida ai comment kitang lokhachage aduga yengbiriba purna maksu akoigi ngasigi show sida akoi matam kitang kaithokmina basi yamna nungaijai adomgi mot adomgi kadaidagi yengbirino haibadasu adum share tawbirau duga Guru Mayum Nirmal Nahibirai, I am watching from Thangapad Mapal, Imphal East Tagi Kurumjari Papin Pebiana, I am watching from Porompad near DCIE and Hibirai
adagi ngasai keno se aina ahambada share tawjakiba video se sidani sound yaudre nungaidre na hairise ado masigi video si internet ta dum leirabani amtang yankhatpiu aina hujik sound si magi thadok pase kamaina thadok padu link tawbada kitang awaba ma oire ado akoigi yengbiriba punamakna adugi keno se video se soidana yengbiu ai amtang matek amtangga pukhatjarake ke aina hujik pukhatpada kitang khudong chajadre ado adomna soidana Facebook ta yengkhatpiraga yengbiu driver sina yamna pukning nungsina hairiba words se tabada yamna nungaite aduna ngasigi numitsida akoina driver gi community handleman gi community si akoina moi saugatli moina tawri pathabaksi important ni habasi akoi khudekmakna madugi video do share tawrakanda moigi community da thagatba utminasi haina haisage duga Raju Mairembam na haibirai achumbani madam masigi driver singi khon se moina hairibasini achumbani madam en haibirai si binarani athokpamna yamna chummi che akoi masel hanthana yengnaraga leire masi tawhaningde masi yamna akoi gi handaba yengbase masi na khwaidagi akoi gi society si chakhatpada mahik oire haitar Hanthana yengba mi duna mana asamna wana gari thaura kanda akoi ki Manipur ki mafam da leiba mi singse yumda purakani na chang thauna chongthorak paduda mu hanthana yengbidana pot leibada changhandadana de patang potha gain tawbada nung thabirakdana tawre adagi moigi safety haibetare ko adugumbada sumagi asagi phongtokpada mask ani suna pidaba glove leitaba adagi sigumba mayamse akoina masi ningsingadabani hena haizening Suresh Singna I appreciate live video yamna nungaijai adom mayamna akoi comment share tawrakanda akoi gi wakhan si shares tawminasi aduna live ki video se akoina ikui tripata haujabani ado aina su yamna nungaiba mapokjai adagi lesson da thaunau jamna congratulations Albert aina hairai sai Albert na yamna chang thauna medical line dagi hujik mana pamjaba line lomda chongba aduga parents na ahambada no hairambadu yes aina haibagi porakpagi journey aduni Maibam Vaneswari Debina Haibirai Che, I remember those days where we don't have any commutation other than bus 25 years ago. Flight was only for the richest people, so driver have supported us since those days. Yamna chumba warini ai isamak aigi school tamak pamatamda koi flight sum tong jarakte bus sida ai kano bus tongba sida ingonda kok ngauba dagi aigi vomiting tendency leibase bus ek tong khatpaga ebomen chara kanda ise bus tonga ibane ba do ebomen char bane na tumme dana ado tumma kan sida koina chak cha bagi mafam da lepase akoi gi driver sing handleman na kam nung sige da hodo pire ine ba Ebemma nang kem chadraba si khamingai sidu char ro kholo roi adu maina haibirakpa ibung ipa sing tu da yamna sumaina thina tawbi tabada ai yam nungaite Kaisam Pradeep Kumar, finding the voice is simply a great venture in Haibirai. Kurumjari Pradeep Kumar, akoi ki show yang bibagi, akoi pumna magna, akoi ki society sida wakan si ki share tawrakanda magi akoi change tawning bagi wakan se si lak kani aina thajajat bagi akoi tattana dum akoi weekend khudengi show si tawjabani
Maibam Vaneshwari Devi Nesu Habirai 5 a.m. club is amazing if we want to create a new habit. Yamna chumi. Ningthozam bizoina driver bu thoi bidabasi nungaite. Now ren Noren Thangzamna Yamna Takachari Asigumba Thoram Pangtopi Bagidamak and Habirai. Aduna Matang Asida akwai comment si lokhatsaba loizare adum comment se dum pipira o akoina wari saringai sida adumgi wakhan akoina interactive oirakan du the hen program se nungai je adaki ngasagi Albert na 5 am club sina kamaina Albert ki life the impact tau ki habidi ngasagi mana new course se si phangnabagidamakta Pakapi bahai se arrive na table. Lot of preparation changi, lot of discipline changi. Aduna madugi do the apply ta we have never. Aduna masita akoina tamjaningi si akoina karigumba any new habit ngasai gi vaneshwari na so habira pase new habit amatau ge akoina motivation si tau bakanda disciplines changi ba. The 5 a.m. club se aina a couple of months, I don't know when, but I have used it. Adamasi aina kamaina use to kigera na aina exercise ta use. Aigi life sida aidi IT sector da sulai benina computer mamangda dum pamaga sedentary ubise matam se yamna hen bahai tare aduga aina thabak tawjabasisu Washington DC gi kano traffic yamna leiba mafam da tawbanina ayukta aina tabaki thokpase yam nganna thokpa pung tare adaida aduna aingonda aigi exercise tawna bagi matam se aingonda yam wa ba haitare ada 5 am club si pa bada aina matam da orange theory ena gym mamlei adai da 5 am ge class le rameba so I have challenged myself at that time aduga 5 a.m. ki class in nangna bachala kanda pung ama ki class tawraga moi ki different exercise tahon ba treadmill da mu walk tawba da rowing tawba da ki lot of like different activities at the 5 a.m. sing nangna na ba ka ba si ay na mo akoi ki yum da ki na mo pung kano mari ka makai ki matunga dai to dai thok to ne ba ado ahambadadi yamna ke haitare adugi da maktam hogat pada talambado ado sigi dedication yaura kanda ina exercise ta boraga exercise punga matauraga yamna aingonda nungai pokpado aduna aingonda adugi change ama lakpa aduga akoina yahongan ba yahau thengba adagi line hongba ngambase ide ahambada ai nungdang da oina thengna tawse tawrame adagidi angang sing sina tumingai sida egi thabak se pangtho huge na khallaga aina mu yahongan base mu horakpa aduna we can do anything habeneba angi wakan sina kaigumba tweak tawrakanda any new habit form tawge haradi tawba ngameba aduna sagi 5 am club se pa kibakanda ina city 5 am gi matam sina dagi Robin Sharma ki book to da so haibani akoina 5 am ayunga ta sida koi physical activity ta was sina koi ki mental state adagi body sida yamna mating pangi na haibasida aina maduk tawzaki aduga aingonda nungaiba adagi in a good way haitara admaina haigi pauki na tamzake aduga albarna kari ataidi share tong balibiri aina so 5 am club pa sa ina habit se ama formation tawgena tawjagibane aina sigi matamsida aina aigi change taw matamsida aina exam prepare tawbase only 1 month muk tang keno tawai tar aina keno ge aina course se finally to again akoi pada finally convinced tawbase this keno aina November dagi tawkolak pasina December gi tang 3 truk takoi pabana keno yare na nangna apamba do ina chatlo na mana ibani yamna confrontation yamna tawnare yamna khana phone tawda paikalak taba yamna taw ko pa मैम अखोई पाबस इमोशनल खर ओइगल हाइतारे आइसे मचा अतोंबस ओइबनिना मानदि मांगदा खोटकदा हेक पाखचबा अदु आइनादि आइ सागोनदि आइगोनदि बिलीफ अमदि लैगी आइना सी कैगुंबा आइना इफ आई कैन गेट टू वन ऑफ द बेस्ट यूनिवर्सिटी इन सेंट्रल एशिया आइगी फ्यूचर सिमदि सिक्योर ओइनी एट द सेम टाइम आइना होनबगी एफर्ट से पीगेनदि खनगी अदुना कैनोगी फंडिंग से अखोई पाबनदि हाय आइ नोइदागा aigana funding just hoyan tawgani the next step is for you to clear the exam with a very high score aduga lugi basina akoi ki UCA the foreigner gi quota se amna pick pai tare only 15% khak oiba quota
aduga at the same time I say India su oiba aduga India se unfortunately US na yamna pamba allies oidaba hai tare political allies oidaba ko Indian students se US na yam kana pamde khoi gi kaina khoi gi university sidadi yamna topa khara marginalized oiba khara talented oiba Afghanistan gumba Iran gumba dagi student yamna yawba aduko India ni quota su yawdaba ana khoi 15% je khoi gi India gi mi yamna munaba hai tare aduda dum regularity si yamna daka ta ina IELTS ki aina ayota hawalaga ai su dum pung ai se pung 6 adwai da hawalaga ina like se paba IELTS ki isai tom da su paba na regular oiba sek ta wai ai tare coaching ama yawba na tabani isai tom da book se mayam pani karamba pani khangdabagi mo material kaino topic ama na khane hena pasalamba khotpa gi su problem su mayam laigi adudagi di amo sigi matam sida su aisu akoi pabna su khitang nasa su khitang independent oina bo hono na hayak padagi aina su oirage na aina ai se private job ama su paikhat lage na aina khanjagi aduda akoi gi Manipur dadi students sumaina university tam na private job to bose yam kana chatna de adun imanam na su hangak yawe Manipur gi nang job tawi dubu no adwagi mi na judge tawdabra khotabra na ka hayak poji yawe yawe aduda aise sumaina office assistant ai matam khara oirage isa su support tawnaba amadi ai su isa se regular su oinaba adai ai isagi irom dom se kitang lepsa ba ngamna ba hono wona koi pabna su advice pirakhi mana nang sumaina nang na pamba digi su tamabani nang gi life se totally change oiro nang akoina pamba se digi se support tawge adu nang mana matang de haiki nang na wathangi digi se dali nang tokpa yaroi nang adu dagi di akoina support tawroi na hai adai di aisu adu dagi di aisu kaino se isa su aigi anoba aigi change in high tare aigi life ki se ai life se totally change oige hajik tagi aina medical ever since I left the medical academy I have been like taking up like a lot of things into new ventures I productive se oina ba honare dai ano I say ESL teacher English as a second language teacher na I say coaching ama ta angang mayam swaida aduga dum I sinu dum aigi life se aina positive direction da positive thinking adai di mi aphaba pun ba dai professor aphaba ga wai sanadana adai di Manipur gi su imanam mayam ga koi aisu nongma Manipur da halaga aina khara tamjarba mayam se Manipur da positive oina seasonaba yana ba na aina khaji khonajari yamna nungai Albert bu mangon oibo oisanu adagi babana hari padasu chummi natra thabak se pakhala kanda amamuk tau aduga focus tawdraga di babana hari padasu yamna chumba point ni aduna hojik Albert na pambadu da chonga banina babana hari si adudai du da puning changna focus tawrakanda successful oina adugi degree du paira kanda loitribhau tau haibaneba dunai babagi advice to so I support tauri aduga Albert na ma pamjabadu phangabanina hujik adomda focus tawrakanda mangono ina lai you haina I haijage all right yamna nungai matang asida khoigi show asi loisin jabagi tanja yaujara e aduga comment khara ujari masiam tang pathokjage St. John Ningthaujana much appreciated the Phungawari episode aina ibirai akhoi ngarang Phungawari ki episode khara release tawjakhibani tabiyu yengbiyu yamna nungai bani imana sida US da lairingai da footage si aina loja hobani aduga nahona na tara kanda khoina higai wa haiba ama yaukibani ngarang release tawbada yengbiri papuna na tabi tragadi yankhatpiyu akoigi higai wa haiba sina akoigi Manipur society sida kamaina sokthaba yai haibaki akoina taringai sida akoi interaction tawbada yamna nungaina akoi wari sanaki Angom Ramchandra Singh na ibirai chak inbiriba khut pu chikthat padi phatte tawimal khang daba haibaduni haina ibirai yamna chumi masi haraga ngasagi akoigi sound se phatraga su aina amtang video se mu pukhatjarake akoigi driver handleman gi team si akoina appreciate tawi haina duna loijake Albert ngasi akoigi show si yaubi bagi damakta yamna nungai ipwasi mangon oina anauba line sida dum changbiyu aduga yamna phajaraba Lyric Robin Sharma gi hujik share tawbi bagi damakta yamna thagachari thank you so much all right I amtang pukhatjarake video si
ising pidi hai ba diya roi adu piri bi ising ase ai koi thak pa sa ba khare nuai te ising ase khare mol la sen hai ba gan adu na ai koi si awa ba si mayong ga ne asum da lambi jat ba gi awa ba mayong na ba ga asum da ising mai sing gi awa ba mayong na ba ga adu gi imphal da phangi miyam na ko se tu gu chenare ko ba dukan da ko lai ba changi tan thore yaw de ma hai masi mayam si ai kun ubunga de tin si eri si miyam di da ubunga ai kun ka thok tana na khoi gi na cha na su sing do ai khoi du hon dana imphal tam na pu thok bi ri se gari no karmai to bu no hai dana wakhan khanja dana lai ba ha ba se miyam di asoda ai khoi nu thorok dana ga di driver he je mel ai khoi mina ai khoi nu thorok dana ga di nang ni na cha sing do imphal ai ba lam di lo ra amuk tang miyam khandi amuk tang miyam na khanja bi ro ma tung ga karino hai ba se driver he je mel hai ba se wakhan mun ne khanga da thabuk oi na to pi ro bang ko andre jiri bam da phangi ai khoi polam de lei ba phangte na ha bazar hani lei ge changui yaroi ga yaw de ga du tawui ga taw de ai khoi to khong khang de kasi no ji yung de sing khare khare pujar pani ai khoi se lo silak le sang bi khare pujar pani ai khoi lo silak le kasi har ba da ai khoi ya wa ne le li chatre sarkar gi ne ha adu to uni ga ada to gi ga hai se re bhibam tan de kari no khoi no ji to ga da ba se mar sai re ani sun ti bi sunat de masi punna khandi uklo bairem to phangde khoi ga adigi nal ai khoi imphal east da ai khoi la ko madam dai khoi gari ahum la ko ni adu ma khoi le saram thagam ba ma khoi gi po sing ai khoi lo thok se gi globe on the piu hai ba da na khoi tai ba ri hende me na khoi globe pi ngai le te hai da asi mo ai khoi da ai ra mun khandi ngang nga dari sarkar na yang ngang adu to ko da ni adu to dung ni dai ba hende me adu to dung ni habdu ni kali le gu sa sa lo ni kali maram ke no kali ni ai da lai bo pasti mo tang sarkar mun khandi ro hausi ai khoi lambi de la ko ma tam da kayang wa ne la kilometer sani ke ko ni koi thok je si ai khoi pu ko ni tharak pa yaw ri pa de ki pung ma ri tharak pa yaw ri ma si jiri ta pak se khoi nang ngai thor pa ma tam da khoi lambi de ha ko tha je ke tawi king de tai be chili nau sim sin ai khoi bo ma khoi ki khun barak si ha tang ko thana ngai gi a khoi si to ma tam da ai khoi ko tha ba ya ro hai de ai khoi si ta le nung na tha jin ba sei pai ra ka ta la pa maya ma problem si khoi aduna lai bi re be chili nau di kan khang won te ai gi sa du imphal do ra di phani da ai gi sa du imphal do ra di phani da na na khoi le do da na khong tin thok ka kap te na to ri pu thor ka do mi se ai khoi ur ga de kari na khoi na ngoi ni ba ma se mu de khandi yo tole phangi khong ham ne na khong ham de thi da ba ma dam da chun da nang ga de pung so mane mun ne khandi yo asu ya da wa ba asu ya da khoi de thawai ji ka thong hoi to ri ba ba ja ni ya nai khoi ko sa sa ni ko se ma se ji bam jau re ya no ai ta ai khoi re ji jau ga de ban de to ta re asu no ma ya si se biya nang tang si bira ga ai khoi se asmai na to biu ai ne khoi se the masigi se sound phasana yauraga yengbiu akoi meam Hanthana khanamina si adoga akoina driver amadi handleman singi thabak taubasi akoina thagatli haibasi akoi thagatmina si ngasigi numita tabiri pesingna minute amatang second amatang kai thokpiraga ngasagi video si share tawrakanda akoina akoigi moigi community gi sida support tawba nungsiba akoi isamakta kamaina moigi community sina impact tawkiba ai isamaki oinadi aina chawjarakpada aina class 10 dagi tholokpane Manipur dagi ado bus tangakta ne thokjare bese masigi haijarakanda
थागतजबसी उल्लाकान ngasi program si loisanjage yamna nungaijade tabada yamna nungaite sumaina puknang nungsiba sigumba akoigi own society akoigi own mi singsina akoi masen yengthana bagi hanthana yengbagi hanthana yenga kanda mingonda magi feeling do yamna nungaita ba pohanbado machi hairaga ngasi loisanjarage yengbiriba pumnamakpu khurumjari. Thank you.